ngasi phongkiba tungan Manipuri sifhongsing amasung thokiba thawdo wathoksingdagi maruoibe i pausing khongosaraga Manipur top channel gi maikheidigi mayamna thamjegi ahanbada ulfa aina government ki spy oina thabak toramba lup asiki kadar ani sibegi dandi pikre police amasum Indian force ki spy oina thabak toramba ulfa ai gi kadar ani sibegi dandi pikre haina lup asigi publicity wing na ngasi thokiba statement amana haidi statement asina makhatana hairibadi ulfa aina sibegi dandi pikraba lup asigi kadar Sanjib Sharma amasum Danajit Das ani asina lup asigi oiba information sing police amasum Indian force sing da pibigi thabak tawi Danajit Das asi hokiba April 13 da larhulup asigi campus tagi siena na batharang toki adubu loop kadar sing na pharaga wang pong sathabada loop ki oiba information sing maru oina loop asigi lairiba well wizard singi information sing police amasum Indian force ta pithopagi mathakta loop ki asigi kadar kaya surrender tawna bo honai habisi mak masana yazare atopa loop asigi kadar Sanjib Sharma su police na CLP duna makhoigi spy oina sejinai loinana advanced communication device na singbasu Sharma da piduna loop ki oiba arun athop singadu khangdokna bo honai mamang thada larhulu basigi maikeidi Assam top Assam police amasum senior Indian army officials singna CLP duna spy oina sejinai haibasi mahak masana yazakrabani Ulfa aina thadurakiba video amada Sharma namaki Mayamba Apurba Kumar Sharma si Indian Army ki pera commando da lebini haukiba thakragi mamang da Manipur da Chathakhiba ambush amada maki Mayamba si laikhidabani madugi matungda Assam gi top police officer aduga joint commissioner of police Guwahati gi thaupuriba Partha Sarathi Mahantana Mayambagi Laman Khumnaba Ulfa aida join tawraga rahulubasigi lairiba game sing amasum akhoigi arun athop sing paw piraknaba khanki loinana karigumba mission adu mai pakpa tarabadi lupa crore ama pigini hanasu bargain tawki aduma po Ulfa aigi wafam aduda police officer yamna kana react tawraduna magna spy oina thabani hariba Sharma si kanano haiba masa khangde mag masadi Guwahati city police officer oina lebini thawdu si Assam police ka mari leinabra natragana leinadabra haibadu ma khangde haki Assam police ki DGP Baskar Jyoti Mahantana Ulfa aina shirakliba maraladu yamna kana yaningda bafunduki DGP na haikibada haukiba tha kharasida Ulfa aina kadar kya recruitawi haibigi pafanki April thada Assam gi Tinsukia digi Youth Congress ki leader lahulup asida join tawki habigi paw lairi hanasu paws na fundoraki makasa tharak poina to pawam na sexual assault kamari lainana income tax officer ohum book tawkre Goa gi Panaji da lepo office ta ATS to be income tax inspector ohum nupi subordinate staff amara sexual assault sa thabaga loinana kianmagi maral book tawre hana thangjanumita police na fundorakli police inspector Nikhil Palyekarna agency ta phongdorakibada Delhi dagi income tax inspector Manindra Athri Rajasthan dagi Aditya Barma amasum Bengaluru dagi Deepak Kumar Sagol sunumita case asigi mari lainana book tawki 21 May ahuma IPC gi section 354 clause A 354 clause D 509 amasum 506 clause 2 gi makhara book tawki case adu aikoina makhatana investigation sathari hauzik phabi oina di accusing fadri haina pelekarna phongdoki victim nupi aduna maki complaint da accusing aduna mangona kumja english ngani ga kungani thoigi February dagi sexual assault sathaduna lakli haina maral siki police ki matung ina accused mi ahumdugi manungda anina victim aduda sexual assault sathabaga loinana maki mobile yauriba WhatsApp messaging amasum ataikya muthanaba takshinduna kianki ohum suba accused aduna maku sexual assault sathaki Panji police na income tax office tagi CCTV footage demand tawki wang amagi pakum piraduna police na ki maduri haujuk phawbada makoina nupi amakhaktadagi complaint phangli toigom sum atai nupi staff singsu manaba phibam singmai unakibra haibasi khangnanaba investigation satharagani hana saphongdoki atopa pawamadana India gi anoba president khanbagi mikhal opposition unity laghanbada Trinamool maru oiba thodang lawnaba sem sari India gi anoba president khanabagi mikhal gi matam sahi sigi July da pangthoklaba yabagi phibam leibaga loinana West Bengal gi Chief Minister Mamata Banerjee na regional party singi marakta unity purakpada maru oiba thodang lauduna mot amata oina yanaraba aringba opposition candidate ama BJP na lusingba National Democratic Alliance NDA gi nominee gi mayukta thadoklaba yai haidi presidential mikhal gi matang da media section amana
Benerjida hangmada Trinamolgi lusingbi asina maki thaurang singadugi akupasing phongdo oyakide taigomsum presidential mikhalgi mayoknana opposition da unity purakpada makna marueba thodang launabu warep laure haibasimadi sengle haina makna phongdoki Chief Minister Benerjina sagol sunumita haiki madudi mikhal da saruk yanabagi matam lairi haujingmaki oinadi aihakna thaurang singadugi akupasingadu aihakna matam sana phongdorakani aihakna Hauzik haiba yabadi opposition na mikhala sida kanna lamba tawgani haibisini agency na masak maming khanganing da Trinamol gi senior MP ama contact tawda makna haki madudi Benerji na hiramasi gi matang da nan BJP state singi CM singa wari sanaba hokre Trinamol gi MP eduna makhata na hai handak ta makna New Delhi da khongsat ama sakhibada Delhi Chief Minister Arvind Kejriwal unaki meeting adura opposition na mod ama to oina candidate ama thadokpugi wopum khanaki hiramasi gi matang na makna athuba matamda TRS ki chief amasum Telangana gi Chief Minister K Chandrasekhar Rao su unarabayai presidential mikal opposition parties singi marakta unity purakpada Trinamol na marueba thodang lawgani haibasi haukiba March taraga turukta Benerji na sengna phongdokrabani hainasu pausna palakli Atopa paw madana wanted laukthokraba taruk fare miat pegi thawdu amaga mari lainana wanted laukthokraba Nigerian taruk Meghalaya police na Riboy district ki phabangam khre haina police ki report amana phongdorakli police ta ki phamo paw gi matungina Mumbai da thokiba mi hat pegi thawdu amaga mari lainana Nigerian taruk asi wanted laukthokibani makoi taruk India thadolaga Bangladesh ta tumina sanaba honaram kibani thajaba yaba paw ma phangmodagi police na Riboy district ki tonga mafam singna mikup na hom singna thabak tawkibaga loinana thi humbagi thabak sathaduna lakhibani ngasi ayukta tourist bus amada makhoi taruk singne nga oiba mongda tongduna lakpadigi police na detain tawki matungda makhoi taruk mi hatpigi thawdu ka mari lainana wanted lakthukraba ngaktani haiba khangmangam lakhibani pharba mi taruk adudi ije ahukana obi okoro Emmanuel's amasum Ogaside ni Hairi Hanisu Pausna Palakli Loishila Puena Topa Mana Rabichandra Mishida Sienaba Jackson Jail Yokre Haukiba April Kungo Humdogi Numidang Pung Nipan Makairum Tava the Impal East Ki Lamlai Police Station Gimanung Sana Nongren Mamang Lekai Digi Singule Famland area the Liba Ngagi Pama the Tabak Suraga Liba Nongpok Sanjanamdagi Lorem Rabichandra Saikungani Panbu Tamtina Puraba Matung like Nabangam like Kidaba Taudoka Mari Lenana, Police custody the Ladiba, Wabagai Hiang Lamay Lekai Digi, Hausina, Nongren Mamang Lekai the Leba, Longzum Jackson Saikungani Pan Apokpa, Kumar, Nasi CGM Impal East and the Mitaraga Marine Judicial Custody Demand Pikre. Mishi Sikhibani Lena like Rabichandra Apokpan Lamlai Police Station a complaint of file Torakodegi, Police na Jackson Faraba Matung Shijam Impal Iski order Matung in Impal Police custody the Tamakibani. Rabichandra Apokpan Lamlai Police Station a Torokiba complaint Amagi Matung inadi, Hokiba April Kungo Humdoginung Tilpung Anima Kairum Tava, Nongpo, Sanjan Mamang Lekai de Leba, Ngagi Pama the Equis Jackson Amaki Masano Pabo, Yamna Tamtina Fuki. Thawdu oduna maram oiraga Rabichandra Jenims Hospital like Narabamatung April Kungamanga mayumna pur tharaki adubu mathang nongan April Kunga tarukta Rabichandra Sakhawnai haibidagi dreams ta pukatun like anaki adubu numit asigi nungtilpung ani tapa matamda like nabangamdana like hidabani hairi Thawdu osiga mari lainana Police na Faraba Jackson Police custody remand matam loiduna ngasi CGM Impal East judicial custody remand gi player gi damak puthoraki Loinana police ki mohut sinduna APP gi maikedi misi sida chenri Jackson wangpong sathabada Rabichandra gi pukta ahumla hana Khongpak na kawki Rabichandra su Jackson da khujina khotpigi dakpham lai haina khumki laikhidraba Rabichandra gi postmortem examination pangtokre examination aduda natana tonga report ki matung in Rabichandra sikana gumba man haukiba April kungum dogi nungtilpung ahum makai tabada Khongpak na kawbadi gi sibani Police na Chathakhiba investigation like Hidrava Rabichandra Masum Equis Jackson Anigi Marakta, Farmadura Lady Banga Masum Oak Yuan Bigi Sendongi Matana Maritana Ki Happy Pole, Maramaduna Jackson Gimatata Makata investigation Satanabagi Damakta, Judicial Custody Remand Pinaba Player Toki Loinana, Court Nasutasi Kun Power Numit Taraga Marini, Judicial Custody Remand P. Creana, Paus no Fondorakli. The Hosgunadim, Matang said to Shinjaraga Masum Patoksa give the Soki Plan keep yours, Mamma Pigani, and thank you.